April kuntra fawda lekai da mifam pangthongnaba kokomi na khanghankre Amit shah gi tanthada MLA singna jagoi saba leppasi kokomi sahi ani fazilaba Manipur gi irang asibu na thainanaba honariba India lenga ki tanthada lamdam asigi MLA singna yaduna center gi yaka yenglibani haina leigadaba matam nate kuki da nongmai kapa lebliba si center na lekho haibagi lepani haina kokomi gi convener khuraijam athobona fongdokre lamfel patal leba kokomi gi office tanga si pangthoki ba pawgi mi from da wangang laduna case athobana hai kumjali singani kulhumdoi gi me ahumdagi haurakhiba Manipur gi irang asi ngasi sahi ani fazilaglawa fawba India lenga na masak thokpa thabak amata tawdana yengduna laisinba asi kokomi na haksin na lawi irang asi gi warosin ama pura u haina Manipur miyamna lawrabasu karimata thawoidana leithokliba asina India lenga na Manipur gi irang asi sangthaba pambagi maong ama uba fangi masimang lamdam asi miyam gi oina di khwaidagi laibak thibani masida sunatana Union Home Minister Amit shah na Manipur gi irang asibu maitai amasung kuki singi marakta thokpa atai hiram amataga mari lainaba irang natte haina parliament da phongdoklaga irang asida achoba khut yawi haina singnariba India lengang na laithoknaba hotnabane mahana phongdokhibada wafam asina Manipur amadi India khakta natana India gi mapan gi leiba kaya daso Manipur gi irang asibu lana punana ba hotnabani asumna India lengang na puning ba maikai da aduma puraga irang asibu matam sangthana sathana na ba honariba asigi mayokta Manipur miyam na punna wakhal taminaraga sapchaba phirem amaga loinana khongjang changsin bagi tangai fadaba lagle Thabal chongba chatkhiba meeoi ani furaga hundoklamle Thasigi taraga marida Thabal district ki manung sanba hairok haitok pokpida Thabal chongba chatkhiba langathel khuldagi nupa macha ani tamthina furaba matungda sire haiduna hundoklamle Thaudo asida mara lebasing thidoktuna sairak pibada hairok ki CSO singna su mateng pangbiu haina langathel gi miyam na phongdoragli tamthina furambadagi soktuna hospital da laikana riba meeoi ani adudi Nepram Surjakanta sahi kuntaret apopagi ming and Robin amasung okram robot sahi kuntaret apopagi ming o debanan kawe makhoi ani mang langathel mamang laikai dagin hairi thaudo sigi matang da ngasi ayuk langathel gi mara paibi amadi club ki naharon singna sinduna langathel yumjang man bising da pangthokpa pawmi singa unaba amada mayengbam ibem chakobi mara paibi amana phongdoropagi matung inna chairawa numit April ga 13 da hairok haitu pokpi da Thabal chongba chatkhiba nupa macha ani bu hairok ki meeoi kharana tamthina furaba matung sire haina hundoklambani laikai adugi meeoi kharana thengnabadagi hospital da pukhatpiduna laika naramkhibani nupa macha si yamna thina sokpa maram oiraga haujiksu Rajmedi city da layengduna leiribani karigedamang yana tamthina furam libano haibagi singnabadi lei maram aduna mara leiba meeoi singa si puthokpada amadi police ki investigation da hairoki club amadi mara paibi singnasu mateng pangbiu haiki mara leiba meeoi sing puthoktuna masagi phomphom thokpa chairak sing pidragade langathel gi khosaunaraba miyamna thohningdaba thaudok sing thoklakpa yai thaudo si chaukthoraktana bagi da hairoki miyam amadi CSO singnasu mateng pangbiu haina makhatana Political solution puraktiba fawba maitai singa singkaba yaroi kuki inpe kumjali singani kulhumdoi me ahumdagi thokliba irang asigi political solution puraktiba fawba maitai singna lai khurambagi mingda kuki jo singna namna khundariba mafam singi singda kaba yaroi haina kuki inpe tengnopal ki media cell na thadorokpa cherol amana hairi media cell asina kiba piraduna thadorokpa cherol aduna makhata na hai tampakta khundariba maitai furup singna maitai amasung kuki jo singi marakta lairiba buffer zo lansinanaba thaurang tawriba silaibak thibane maitai singna lai khurambagi mingda kuki jo furup singna khundariba mafam singda singkananaba horariba si asoba irang thoknabani political solution poraktriba fawba masigumba khongthang singi mayokta kuki jo furup singna lai kumjali singani kulhumdoi me ahumdagi satharagliba irang asida maitai singna imphal da laiba search kaya mai thakhiba amadi nungaitaba thokdok kaya thohon khiduna maitai singi mayokta kuki jo singna lairiba si malengi miyamna khangnaribani kuki singi political solution haibadi separate administration pidriba fawba kuki jo singi lam natraga buffer zone da maitai sing lakpa yaroi karigumbada lansinba thoklabadi maduda thorakpa afafatagi daita lengang na pugadabani hain cherol asina makhatari